ꯅꯤꯡꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯒꯤ ꯂꯝꯌꯥꯏꯗꯨꯗ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ ꯑꯗꯨꯒ ꯑꯄꯣꯛꯄ ꯃꯃꯥ ꯑꯗꯨ ꯀꯧꯗꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯆꯔꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯏꯕ ꯇꯣꯜꯍꯟ ꯑꯗꯨꯁꯨ ꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯁꯥꯗ ꯐꯥꯎꯈꯤꯗ꯭ꯔꯤ ꯇꯣꯃꯥꯜ ꯑꯃꯁꯨꯡ ꯆꯥꯎꯕ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔꯝꯂꯒꯅꯤ ꯃꯥꯃꯥ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯌꯦꯡꯂꯕꯗꯤ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯧꯕ ꯃꯥꯃꯥ ꯃꯥꯃꯅ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯇꯣꯂꯟ ꯑꯗꯨꯁꯨ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯂꯕꯗ ꯅꯪꯒꯤ ꯃꯥꯃ ꯇꯧꯔꯒꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯌꯦꯡꯂꯁꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯦꯅꯥ ꯑꯗꯨ ꯀꯥꯡꯂꯒ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯜ ꯑꯗꯨ ꯃꯁꯤꯗ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯁꯤꯜꯂꯗꯨꯅ ꯐꯨ ꯐꯨ ꯍꯥꯏꯗꯨꯅ ꯀꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯂꯥꯏꯔꯣꯜ ꯑꯗꯨꯅ ꯃꯁꯥꯗ ꯄꯥꯟꯕꯗ ꯀꯥꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯃꯥꯏ ꯑꯗꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯕꯤ ꯃꯂꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯤ ꯅꯍꯥꯛꯀꯤ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯄꯟꯊꯗꯅ ꯂꯥꯛꯀꯗꯕꯅꯤ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯜ ꯑꯃ ꯃꯁꯤꯜꯗ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯁꯣꯟꯕꯗꯒꯤ ꯃꯂꯪ ꯄꯥꯅ ꯄꯥꯏꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯂꯥꯏ ꯀꯥ ꯑꯗꯣꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯏꯁꯤꯟꯈꯤ ꯑꯉꯥꯡ ꯑꯗꯨ ꯊꯨꯞꯈ꯭ꯔꯤ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯁꯅꯥꯃꯍꯤ ꯀꯥ ꯑꯗꯨꯗ ꯇꯣꯃꯥꯜꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯏꯕ ꯇꯣꯜꯍꯟꯗ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯀꯩꯅꯣ ꯃꯥꯃꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤ ꯊꯣꯔꯛꯄꯗꯁꯨ ꯂꯥꯏ ꯀꯥꯁꯤꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯗꯣꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯥꯁꯤꯗ ꯑꯗꯨꯃꯛ ꯁꯥꯗꯣꯛꯈꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯃꯥꯃꯥ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯂꯥꯏ ꯀꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯀꯥ ꯑꯣꯏꯔꯤꯕꯅꯤ ꯃꯥꯃꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤꯅꯨꯡꯒꯤ ꯇꯧꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯃꯅ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯕꯤꯌꯨ ꯃꯥꯏꯕ ꯇꯣꯜꯍꯟ ꯑꯗꯨꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯅꯈꯣꯏꯒꯤ ꯂꯥꯏ ꯀꯥꯁꯤꯗ ꯁꯥꯇꯨꯞꯇꯨꯅ ꯂꯩꯔꯒꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯁꯅꯥꯃꯍꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯑꯩꯈꯣꯏꯅ ꯀꯧꯕꯗꯒꯤ ꯃꯍꯥꯛꯇꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯤ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯅꯈꯣꯏꯒꯤ ꯂꯥꯏ ꯀꯥꯁꯤꯗ ꯌꯨꯝꯂꯥꯏꯅ ꯂꯩꯕꯒꯨꯝ ꯑꯗꯨꯃꯛ ꯁꯥꯇꯨꯞꯇꯨꯅ ꯂꯩꯔꯅꯤꯗꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯣ ꯃꯗꯨꯅꯤ ꯐꯪꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯗꯦ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯥꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯃꯥꯜ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯇꯥꯎ ꯆꯥꯎꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯣꯜꯍꯟꯗ ꯑꯃꯨꯛ ꯌꯦꯡ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯆꯥꯎꯕ ꯑꯩꯗꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯀꯥꯗ ꯍꯤꯞꯀꯗꯧꯔꯤꯕ ꯏꯃꯥ ꯑꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯇꯦꯟꯅꯕ ꯊꯕꯛꯇꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯨ ꯇꯦꯛꯇ ꯐꯨꯝꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯍꯧꯖꯤꯛ ꯂꯧꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯒ ꯏꯇꯥꯎ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯔ ꯑꯃꯨꯛ ꯂꯣꯟꯅ ꯆꯠꯂꯒ ꯐꯨꯝꯂꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯏꯃꯥꯁꯤ ꯈꯛꯇ ꯂꯩꯕꯅꯤ ꯅꯈꯣꯏꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯃꯤ ꯑꯗꯨꯅ ꯇꯧꯔꯁꯤ ꯏꯇꯥꯎ ꯆꯥꯎꯕ ꯑꯗꯣ ꯁꯥꯎꯒꯠꯂꯛꯏ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯥꯍꯧꯗꯕꯗꯣ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯏꯇꯥꯎ ꯐꯔꯛ ꯇꯥꯔꯛꯀꯅꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯤ ꯏꯇꯥꯎ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨꯗ ꯍꯧꯖꯤꯛꯇꯤ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯆꯪꯁꯤꯜꯂꯨꯔꯕꯅꯤ ꯏꯇꯥꯎ ꯍꯣꯏꯗ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯐꯨꯝꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟ ꯇꯣꯜꯍꯟꯅ ꯈꯥꯝꯊꯣꯔꯛꯏ ꯏꯕꯨꯡꯉꯣ ꯇꯣ ꯌꯥꯔꯦ ꯋꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯆꯥꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯀꯣꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯝꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯑꯩ ꯄꯥꯝꯗ꯭ꯔꯤ
ꯇꯣꯛꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯅꯈꯣꯏꯅ ꯇꯣꯛꯂꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯑꯗꯨꯃꯛ ꯈꯪꯎ ꯊꯛꯇ ꯃꯥꯡꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯗꯥꯏ ꯂꯩꯇꯦ ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯃꯥꯃꯗ ꯍꯥꯏꯔꯣ ꯑꯩꯗꯤ ꯅꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯅꯃꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯐꯝ ꯑꯁꯤ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯅꯤ ꯑꯗꯨꯁꯨ ꯁꯥꯎꯅꯔꯝꯃ ꯈꯟꯅꯔꯝꯃꯗꯨ ꯐꯔꯤ ꯇꯣꯃꯥꯜꯅ ꯃꯥꯃꯥ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯑꯩꯁꯨ ꯃꯥꯃꯥ ꯈꯟꯅ ꯆꯩꯅꯕꯁꯨ ꯇꯣꯛꯄꯁꯨ ꯄꯥꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯇꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯇꯨꯝꯅ ꯁꯤꯕ ꯇꯥꯕꯅꯤ ꯃꯥꯃꯥ ꯑꯩꯁꯨ ꯋꯥꯈꯜ ꯊꯦꯜꯂꯕ ꯍꯥꯏꯗꯨꯅꯤ ꯐꯔꯤ ꯃꯥꯃꯅ ꯂꯣꯏꯅꯃꯛ ꯐꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯃꯥꯃꯥ ꯁꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯏꯃꯥꯗꯣ ꯃꯗꯨꯃꯇꯪꯗꯤ ꯃꯥꯃꯅ ꯁꯣꯛꯍꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯤꯌꯥꯗꯣ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯊꯣꯛꯂꯛꯏ ꯈꯨꯂꯥꯛꯄ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄꯗꯅꯤ ꯂꯥꯟꯃꯩ ꯑꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞ ꯃꯥꯂꯤꯌꯥꯅ ꯂꯥꯛꯂꯤꯕꯗꯣ ꯃꯃꯤꯠ ꯅꯥꯃꯗꯨꯅ ꯀꯨꯞꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯥꯂꯤꯌꯥ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯂꯥꯟꯃꯩꯅ ꯂꯦꯞꯂꯤꯕꯗꯣ ꯎꯔꯨꯗ꯭ꯔꯤ ꯂꯥꯟꯃꯩꯅ ꯃꯥꯔꯤꯌꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯥꯟꯃꯩꯅ ꯀꯧꯔꯛꯄꯗ ꯃꯥꯂꯤꯌꯥꯗꯣ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯂꯥꯟꯃꯩꯅ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯞꯇꯤꯡ ꯇꯤꯡꯉꯒ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯤ ꯇꯥ ꯂꯥꯟꯃꯩ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯠ ꯅꯥꯝꯃ ꯈꯨꯝꯂꯤꯕꯗꯣ ꯀꯩꯗꯧꯈ꯭ꯔꯒꯦ ꯂꯥꯟꯃꯩꯅ ꯅꯪ ꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤꯗ ꯑꯗꯨ ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃꯁꯤ ꯅꯍꯥꯟ ꯈꯨꯗꯤ ꯊꯤꯖꯟꯕꯗ ꯇꯨꯁꯟꯈ꯭ꯔꯦ ꯑꯗꯨꯗ ꯅꯨꯡꯗ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯎꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯐꯤ ꯑꯁꯤꯅ ꯌꯦꯠꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯂꯕꯅꯤ ꯂꯥꯟꯃꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯤꯁꯜꯂꯤꯕꯗꯣ ꯂꯨꯁꯤꯒꯤ ꯏꯅꯐꯤꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯇꯤ ꯀꯥꯎꯔꯨꯔꯕꯅꯤ ꯃꯥꯂꯤꯌꯥꯁꯨ ꯐꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯗꯨꯒꯤ ꯊꯣꯏꯅ ꯆꯪꯂꯨꯗ꯭ꯔꯤ ꯃꯥꯂꯤꯌꯥꯅ ꯑꯗꯣ ꯑꯩ ꯈꯨꯂꯥꯛꯄ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯇꯥ ꯂꯥꯟꯃꯩ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯥꯂꯤꯌꯥꯗꯣ ꯄ꯭ꯔꯞ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯝꯗ ꯈꯨꯂꯥꯛꯄ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯂꯥꯟꯃꯩ ꯑꯗꯨꯁꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯤꯌꯥꯅ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛ ꯑꯗꯨ ꯆꯪꯕ ꯉꯝꯗꯈꯩ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯤꯌꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯇꯞꯅ ꯆꯪꯈ꯭ꯔꯤ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯑꯁꯣꯝꯗꯅ ꯃꯥꯂꯤꯌꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞ ꯈꯨꯂꯥꯛꯄ ꯑꯗꯨ ꯈꯪꯒꯧ ꯀꯧꯔꯛꯏ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯌꯥꯝꯅ ꯃꯊꯧꯅ ꯃꯔꯤꯡꯖ ꯂꯩꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕ ꯃꯤꯌꯥꯝꯅ ꯌꯥꯅ ꯈꯨꯂꯥꯛꯄ ꯑꯣꯏꯍꯟꯈꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯃꯅꯤ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯂꯩꯕ꯭ꯔꯣ ꯍꯟꯖꯤꯟ ꯀꯧꯔꯛꯂꯕꯗ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯦꯞ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯃꯥꯂꯤꯌꯥ ꯀꯔꯤ ꯂꯩꯔꯕ ꯈꯨꯂꯥꯛꯄꯗꯣ ꯂꯩꯈꯤꯕꯅꯤ ꯀꯧꯊꯣꯔꯛꯀꯦ ꯀꯥꯈꯠꯂꯣ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯃꯥꯂꯤꯌꯥ ꯑꯗꯨꯁꯨ ꯀꯥꯈꯠꯂꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯎꯅ ꯁꯥꯕ ꯐꯥꯟ ꯃꯆꯥ ꯑꯃꯗ ꯐꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯊꯣꯔꯛꯂꯤ ꯏꯕꯦꯝꯃ ꯃꯥꯂꯤꯌꯥ ꯀꯔꯤ ꯂꯩꯔꯤ ꯅꯪꯅ ꯍꯥꯊꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ ꯃꯥꯂꯤꯌꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯝꯅ ꯇꯝꯁꯤꯒꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯇꯝꯂꯨꯔꯒ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯋꯥꯈꯜ ꯀꯌꯥ ꯑꯁꯤꯅ ꯃꯪꯗꯨꯅ ꯂꯩ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯃꯥꯂꯤꯌꯥ ꯇꯥꯃꯣꯗꯅ ꯅꯪꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯌꯨ ꯁꯦꯡꯅ ꯇꯥꯃꯨ ꯃꯥꯂꯤꯌꯥꯅ ꯈꯨꯂꯥꯛꯄ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯏ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧꯅ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯗꯨꯕꯨ
ꯀꯔꯤ ꯃꯇ ꯈꯪꯗꯕ ꯖꯥꯠꯂ ꯃꯍꯥꯛꯁꯨ ꯍꯜꯗꯤ ꯐꯅ ꯑꯣꯏꯔꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯥꯏꯔ ꯃꯤꯔꯣꯁꯨ ꯈꯪꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯒꯦ ꯅꯃꯥꯗꯁꯨ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯒꯗꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯜꯌꯥꯗꯁꯨ ꯄꯟꯊꯗꯤ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯆꯠꯈ꯭ꯔꯤ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯊꯤꯔꯛꯇꯕ ꯑꯗꯨꯕꯨ ꯃꯜꯌꯥꯅ ꯇꯝꯂꯝꯕ ꯄꯥꯎ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯝꯗ ꯁꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯀꯗꯣꯝꯗꯒꯤꯅꯣ ꯉꯁꯤ ꯑꯃꯨꯛ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯕꯨ ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅ ꯇꯤꯟꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯀꯣꯛ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯁꯨ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯄꯨꯝꯕꯗꯗꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯁꯟꯗꯣꯛꯅ ꯍꯥꯏꯔꯨꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯍꯥꯟꯅ ꯈꯪꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯄꯨꯀꯣꯛ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯃꯒ ꯃꯜꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯈꯣꯡꯗꯣꯏꯔꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞ ꯄꯥꯏꯊꯧꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯃꯜꯌꯥ ꯏꯇꯩꯃ ꯊꯥꯏꯃꯩ ꯂꯩꯔꯕꯗꯤ ꯊꯣꯔꯛꯎ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ ꯊꯥꯏꯃꯩ ꯑꯗꯣ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯊꯣꯛꯂꯛꯏ ꯐꯠꯇ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯉꯥꯡ ꯐꯠꯇꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝ ꯂꯧ ꯊꯥꯏꯃꯩꯒꯤ ꯃꯅꯝ ꯑꯗꯨꯗ ꯇꯞꯅ ꯄꯤ ꯊꯥꯏꯃꯩꯅ ꯄꯣꯗꯨꯅ ꯊꯣꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯖꯔꯤ ꯄꯥꯏꯊꯧꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯏꯇꯩꯃꯒꯤ ꯅꯝꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯏꯇꯩꯃ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯏꯇꯩꯃ ꯑꯉꯥꯡ ꯑꯗꯨ ꯅꯝꯗꯒꯤ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯑꯗꯨꯒ ꯂꯩꯃꯥꯏꯁꯤꯗ ꯊꯝꯃꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯖꯒꯦ ꯊꯥꯏꯃꯩ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯅ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯒꯨꯝ ꯈꯣꯏꯖꯪꯗꯕꯒꯨꯝ ꯇꯧꯏ ꯇꯥꯁꯤꯟꯅꯕꯣꯏ ꯇꯥꯁꯤꯟꯅꯗꯕꯣꯏ ꯎꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯤꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯈꯣꯡꯗꯣꯏꯔꯛꯂꯦ ꯍꯥꯏꯕꯁꯤ ꯐꯤꯗꯥ ꯊꯥꯗꯅ ꯃꯪꯒꯣꯜ ꯑꯗꯣꯝꯗ ꯀꯥꯈꯠꯂꯣ ꯍꯥꯏꯒꯗꯕꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯗꯈꯩ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯊꯥꯏꯃꯩ ꯑꯗꯨ ꯅꯥꯇ꯭ꯔꯪ ꯆꯨꯔꯒ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯜꯌꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯃꯜꯌꯥꯅ ꯈꯨꯜꯂꯥꯛꯄ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯪꯒꯣꯜ ꯑꯁꯣꯝꯗ ꯊꯥꯔꯤꯕ ꯐꯛ ꯑꯁꯤꯗ ꯐꯝꯕꯤꯔꯨ ꯂꯥꯛꯎ ꯃꯜꯌꯥꯅ ꯀꯧꯈꯠꯂꯛꯂꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯪꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯃꯆꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯨꯅꯩ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯅ ꯏꯕꯦꯝꯃ ꯃꯜꯌꯥ ꯅꯈꯣꯏꯒꯤ ꯏꯃꯥ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯍꯪꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯁꯥ ꯑꯁꯤꯗ ꯅꯥꯆꯨꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ ꯃꯜꯌꯥꯅ ꯏꯃꯥ ꯈꯨꯜꯂꯥꯛꯄ ꯍꯣꯏ ꯂꯥꯛꯂꯤꯕꯁꯤ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥ ꯁꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯁꯤꯁꯤ ꯃꯜꯌꯥꯅ ꯃꯃꯥꯅ ꯅꯥꯍꯣꯡ ꯁꯥꯔꯤꯕꯗꯣ ꯀꯤꯁꯤ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯜꯌꯥꯅ ꯄꯝꯗꯨꯅ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯊꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯝꯕꯗ ꯏꯔꯨꯝ ꯂꯨꯝꯕꯒꯨꯝ ꯇꯧꯏ ꯂꯩꯃꯥꯏꯗꯨꯗ ꯊꯝꯕꯗ ꯑꯉꯥꯡ ꯑꯗꯨ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏꯗ ꯌꯦꯡꯉꯛꯄꯗ ꯃꯈꯣꯏ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯈꯧꯇꯛ ꯆꯥꯏ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯪꯗꯨꯅ ꯂꯩ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯀꯣꯏꯕꯗꯨꯗ ꯃꯁꯥ ꯑꯗꯨ ꯎꯔꯨ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯒ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯐꯤꯔꯤꯈꯥꯎꯗꯒꯤ ꯅꯨꯡ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯧꯊꯣꯔꯛꯏ ꯅꯨꯡ ꯑꯃꯨꯕꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯌꯦꯡ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯪꯖꯕ ꯑꯃ ꯅꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯌꯦꯡ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯡ ꯑꯃꯨꯕꯗꯣ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯎꯅ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯊꯛꯇꯛ ꯅꯤꯛꯏ ꯈꯨꯜꯂꯥꯛꯄꯒꯤ ꯅꯥꯀꯣꯡꯗ
ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯈꯨꯂꯥꯛꯄ ꯑꯉꯥꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯀꯁꯥ ꯁꯣꯏꯔꯦꯟ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯑꯁꯤꯅꯤ ꯃꯁꯤꯕꯨ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯣꯀꯣꯛ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯇꯨ ꯁꯣꯡꯉꯤ ꯋꯥꯈꯜꯗꯗꯤ ꯃꯣꯟ ꯈꯟꯖꯔꯤ ꯀꯝꯗꯧꯗꯧꯔꯤꯕ ꯑꯩꯗꯤ ꯏꯀꯨꯠꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯁꯨ ꯄꯥꯏꯔꯛꯄ ꯅꯠꯇꯦ ꯃꯍꯥꯛꯀ ꯂꯥꯛꯅꯔꯤꯕ ꯅꯤꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯁꯦꯝꯕꯒꯨꯝ ꯀꯔꯤꯒꯨꯝ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯐꯥꯔꯒꯦ ꯅꯝꯂꯒꯦ ꯃꯇꯥꯒꯨꯝ ꯇꯞꯅ ꯈꯣꯡꯐꯝ ꯁꯦꯝꯃꯒ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯒ ꯂꯥꯛꯅꯔꯤꯕ ꯅꯤꯄꯥ ꯑꯅꯤꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯅꯤꯛꯏ ꯃꯈꯣꯏꯅ ꯐꯥꯔꯒꯦ ꯇꯧꯔꯤꯕꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯖ ꯍꯩꯖꯕ ꯈꯔ ꯂꯩꯕꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯉꯥꯡ ꯃꯆꯥꯗꯣ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯀꯤꯕ ꯃꯁꯛ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯐꯜ ꯂꯥꯎꯅ ꯆꯣꯡꯉꯤ ꯃꯥꯂꯤꯌꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯣꯝꯗꯒꯤ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯣꯡꯂꯒ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯉꯛ ꯌꯦꯡꯅꯩ ꯃꯥꯂꯤꯌꯥꯒꯤ ꯃꯃꯥ ꯊꯥꯏꯃꯩ ꯃꯈꯣꯏ ꯃꯌꯥꯝꯗ ꯁꯥꯎꯅ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯕ ꯑꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯕꯣꯝ ꯂꯥꯎꯅ ꯇꯥꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯂꯤꯌꯥ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯅꯤꯛꯏ ꯃꯤꯠꯐꯝ ꯍꯣꯡꯗꯈꯩ ꯑꯉꯥꯡꯗꯨꯅ ꯂꯦꯞꯂꯝꯕ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯃꯁꯥꯗꯨ ꯇꯥꯐꯤꯡ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯗꯨ ꯀꯔꯣꯝꯗꯅ ꯆꯣꯡꯈ꯭ꯔꯤꯕꯗꯣ ꯀꯌꯥꯗꯅꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯁꯣꯏꯔꯦꯟ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯣꯏꯕ ꯇꯥꯏ ꯏꯇꯩꯃ ꯊꯥꯏꯃꯩꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯌꯥꯝ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯄꯥꯏꯊꯧꯅ ꯃꯥꯂꯤꯌꯥ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ ꯅꯃꯥꯁꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯅꯦꯍꯦ ꯃꯥꯂꯤꯌꯥꯗꯨ ꯄ꯭ꯔꯞ ꯆꯪꯉꯤ ꯏꯁꯤꯡ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯄꯣꯞ ꯊꯥꯔꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯊꯥꯕꯗꯒꯤ ꯃꯥꯂꯤꯌꯥꯒꯤ ꯃꯃꯥ ꯊꯥꯏꯃꯩ ꯑꯗꯨ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯏ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯀꯣꯏꯕꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯋꯥꯈꯜ ꯑꯗꯨ ꯐꯖꯅ ꯇꯥꯔꯤ ꯉꯔꯥꯡ ꯑꯉꯥꯡ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯁꯥꯎꯔꯒꯗ ꯂꯩꯕ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯈ꯭ꯔꯤ ꯊꯥꯏꯃꯩꯅ ꯈꯨꯂꯥꯛꯄ ꯀꯔꯣꯝꯗ ꯆꯣꯡꯈ꯭ꯔꯕꯅꯣ ꯃꯗꯨꯕꯨ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯑꯩꯗꯤ ꯀꯤꯕꯅ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯤ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧꯅ ꯑꯉꯥꯡ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜꯁꯤꯗꯒꯤ ꯂꯨꯁꯤ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯆꯣꯡꯉꯒ ꯆꯠꯈꯤꯕꯒꯨꯝ ꯎꯍꯧꯏ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯑꯉꯥꯡ ꯐꯠꯇꯕꯁꯤꯅ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯔꯝꯕ ꯇꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯊꯨꯅꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯥꯏꯔꯨꯔꯁꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯈꯔ ꯈꯖꯤꯛ ꯂꯣꯟꯅ ꯊꯨꯝꯅ ꯇꯧ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯁꯛ ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯅꯤ ꯏꯕꯦꯝꯃ ꯃꯥꯂꯤꯌꯥ ꯅꯃꯥꯁꯤ ꯈꯔ ꯁꯦꯟꯅꯧ ꯑꯩꯈꯣꯏꯁꯨ ꯌꯧꯔꯨꯔꯒꯦ ꯑꯗꯨꯒ ꯏꯕꯦꯝꯃ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯐꯠꯇꯕꯗꯨ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯒꯅꯨ ꯅꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯨ ꯄꯨꯀꯣꯛ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯄꯥꯎ ꯑꯁꯤ ꯌꯦꯜꯂꯨꯔꯒꯦ ꯇꯨꯡꯗ ꯀꯔꯤ ꯊꯣꯔꯛꯀꯗꯕꯗꯣ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯐꯠꯇꯕꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯑꯋꯥꯅ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯄꯥꯎ ꯆꯦꯜꯂꯨꯔꯒꯦ ꯄꯨꯀꯣꯛ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯄ꯭ꯔꯞ ꯊꯣꯡꯒꯥꯜ ꯑꯗꯨꯝꯗ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯄꯨꯝꯕ ꯑꯗꯨ ꯄꯥꯎ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯨꯔꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯀꯁꯨꯝꯂꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯏ ꯃꯈꯣꯏꯗ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯌꯨꯝꯒꯤ ꯑꯍꯣ ꯑꯔꯥꯛꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯖꯩ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯆꯦꯟꯅ ꯂꯣꯟꯁꯤꯟ ꯂꯩꯖꯔꯤ ꯈꯨꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯀꯔꯤꯕꯨ ꯇꯧꯁꯤꯒꯦ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯐꯠꯇ꯭ꯔꯕ ꯑꯉꯥꯡ ꯁꯣꯏꯔꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯥꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯄꯥꯏꯈꯠꯀꯗꯕꯅꯣ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯇꯥꯝꯈ꯭ꯔꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯁꯛꯅꯤ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯃꯥꯏꯕ ꯑꯍꯩꯕꯂꯛꯇꯒꯤ ꯑꯊꯣꯏꯕ ꯇꯣꯂꯩꯅ ꯁꯤꯟꯅꯔꯝꯕ ꯊꯥꯡ ꯑꯁꯤ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯉꯁꯤ ꯑꯩ ꯇꯧꯔꯒꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗ ꯆꯪꯂꯨꯕ ꯍꯥꯏꯕꯁꯤ ꯂꯥꯏ ꯑꯗꯨ ꯑꯩꯅ ꯎꯕ ꯊꯤꯕ ꯐꯪꯂꯔꯣꯏ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯑꯩꯅ ꯍꯦꯛꯇꯃꯛ ꯆꯪꯂꯒ ꯌꯦꯡꯂꯒꯦ
อาชมนั่นนะมาเลียห้อยกิมายุมดาทำลำบะปุกโอยบะอันนี้ดูนะมาเลียห้อยกิมายุมกิอาโฮบะการจีดาโฮรีบะอดูเมนซิลีอามาดีมาค่อยกิมายุมกิอาโกอีบะดาอาโฮรักไลบะสิงอดูลอยน้ำมักเซมสาครีเมนซินครีมาเลียกิมามาไทยเมยดูมามังกิมาตำดดีไลหายบะสิท้าจะดับมีนี่มาชานามังกิตำคีบะดูขังนิ่งๆสิงอีมาซาดูน่าห้องนั้นอามุกดูซุงบุซุฟาวีไทยเมยนะอีเบมาอีมากีเบมาอีสานะให้คีบะดูอีมาเนี่ยทิ้งแค่ไลค์พี่โอยรู้บ้านะปุ่มนมักสิทุกโลบันิโกหกจิกที่อีมาสูอีสานะให้บักคุดิกมักลอยน้ำมักท้าเจรกันนี่เบมานังมาปาทุกขินุโกไลฟ์ฟัตบางางาดูมาดูยามนะเต้างำบันีงารางนองอลามได้ชูอ่างาดูสันชาระก็ไอกิกาดสังกัดลีบันีมาลียานะมามากิปุกนิงาดูพาทใจอีมาหกจิกที่การีมาตะตาวรรอยคุลสีคุลักปะปุกโอยบะอันนี้มาสุลักตุนะไอคอยยงกิอาโฮอารักสิงาเซลอยน้ำมักเมนซิลีอดูอีมางาสิดกิมัมสิลักปะมาตำดาอีมาอิสามาปาทกปะยาดริโกมามาซาดูวาริกายามาชานาจารีคุลดูกิปุกโอยบะอันนี้ดูสูมาคอยยงกิอาโฮอารักสิงาดูเมนซินมาลอยรำมาตุงนุมิดังไวรังกิมาตำยกเชลกลบดามาคอยสูคุลักปะกิมายุมดามุขันครีมัมสุดเต้าขีบกะยูมาดูทงเสจนลอนสันไม่งานทานดูนะไลจารีคุลักปัดไปทาวดูตัวเลนสินรำบะมากิทั้งสังดูปุถุรักดูนะเสียมชาดูนะนุมิดังไวรังกิมาตามสิดกิไลรารีอามารอมดนะงัดไซมาเลียหอยกิสุมังมาตัวดกิลูซี่หอยกิมายุมดส่งขีบะอ่างฟัตบะสวยเรลาดูนะลูซี่หอยกิมายุมดาไลชันรีบะลันไม่กิมาฟัมดาทวขีบะปุ่มนมักตัวลอยน้ำมักตำลีหากจิกที่ลันไม่ยาดูวักขันขัลลีการีกุมบาปามายามาตาวรกีมาตางาสิกิขุดงซาบสีลาวรกีให้ดินเลียบครีลันไม่น่าหรีอีน่าหางน้ำมาฟมาสิเดลักลีบสีมาคอยน่ะสวยดินมากีอุฮาวรำกันีมาดูนะนักคอยงาสิดกีมาฟมาสิทัดกรุนสัตกระดับนี้มาตรงดาอามุขันมาฟมาสิเดนักคอยอามุขันลักลอยดับนี้การีกุมบาไอเนกาวรกมาตำดาไอคอยกิยมดาลากดับนิโกไอชุงอาศิดกิยุมอาศิดาอามุขันสังเลรอยไอชุงอาลิงเงมาตามศิดายุมขลาวรกีนักคอยชินักคอยกินหันฟัมดาหันโครอาศิหายดนลานไม่ยดมหากสูยามนปักขัดมิรักนารักเยงกาลูซีคอยกิทงกาลดอมดาตับนทุกเลยอาดูกาดูมักมายุมตัมนสัตครีตาเสียงน้ำมักตีมาลียาดูลูซี่หอยกิทงกาลดาลานไม่เนเลียบลักไลรำลิบดูวักขัลเดขังนิ่งสิงห์อีอาดูกามาชาดาอากีบะอามาดีสิงนาบสุภาวีงั้นใส่ตาลันไม่ดูอีตาลูซี่หอยกิทงกาลเล็บพาวดูอาดูกามากิมิดนามาดาเยสเลบะฟีอาดูไอนิ่งสิงห์อีตาลูซี่นามารักอามายามนี่อิลัมบะอินาฟีอาดูมันทงน้ำมันครีดาอีตาลูซี่ก็ออยรำดับสุยายดาอีตาเนี่ยอีบงตัวเล่นกับสัตว์ขีบดาพี่อดูมาเนี่ยยามนั้นตัวเนี่ยอินบัฟฟีออยบนะปูรังกันนี่ดาตาลันไม่ค่อยกิสูมาดูกับสามานาบะไลรำบัสุยายไอฟัดนะขันไม่ยาเดดาตาลันไม่ยาดูนาซีเผาไองอนดาอาการมาบอกให้ยามาตัสุสิจินนารักตรีหอยปากข้างในชาออยบกีนุ่งสีปามีให้บอกให้ดีไองอนตัวเนี่ยให้รักขีบนี่ไอมิงอนฟัดนะขันไม่ยาดีอาชุมนมาลียาดูมานะเทงนักขีบปุ่มนมักตูซัมนักขันดูอีมิงวนฟัตนักขันบักให้ตบีมาลียานีหากจิตตีนุมิดังยิมาทำให้บดูหอรักลีคุลักปะไปทาวดูมหากีนักเสียบตาตัวเลยนับพิรามาทั้งสังดูมาคุมสานีเย็บปีอาดูกับมหากีปุกโอยบะมหากีอังมาทาวโอยบะมาคอยมังอาดูกุลอยเนนะลูซี่หอยยิมายุมตำนะคงทางทูนยังนะทางดูนะคงโดยรักลีลูซี่หอยกิกุนดงเสียดสูมาหกสักยิมาตาวกุมอาดูมักมาสีเลี้ยงดนอะไรจารีมาคอยในสังลีบสีมาคอยทงกาสิดากีอาหงมักกะรีเลยหายดนะมุนนี่ยังละกาลักลิบันีอาชุมมาชุมจังลักปดาหากจิกตีลูซี่หอยกิชุมังมาโตลาดูยาวรีปุกโอยบะนิปาอันิคักฮานะทัจิลีอาดูกับมังโกลาดูดาการีเลยหายดนะคงกุลกตารีบระหายดนะมุนนี่ยังงี้อาชุมมาชุมยังลักปดามาคนไปรีบะไม่งาลาดูดาUri, angang masa kayagi, kungul tan lay ribado, madu huda makoy do, makoy na singa ribado, soy na chumlagan hay bado,
ꯋꯥꯈꯜꯗ ꯈꯟꯖꯔꯤ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯅ ꯑꯉꯝꯕ ꯊꯣꯡ ꯑꯁꯤ ꯄꯟꯊꯔꯒꯅꯨ ꯂꯣꯜꯂꯤꯕ ꯄꯣꯔꯣꯜ ꯑꯁꯤ ꯅꯝꯈꯥꯏꯌꯨ ꯐꯛꯀꯥꯏꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯆꯪꯒꯗꯕꯅꯤ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯂꯨꯁꯤ ꯍꯣꯏꯒꯤ ꯂꯣꯜꯂꯤꯕ ꯄꯣꯔꯣꯜ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯛꯀꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕ ꯊꯣꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯤꯌꯥꯏ ꯂꯩꯔꯕ ꯐꯠꯇꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯕꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯒ ꯊꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯊꯣꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯔꯛꯄꯒ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯏ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯄꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯍꯧꯖꯤꯛꯇꯤ ꯀꯥ ꯈꯨꯗꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯀꯥꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏ ꯆꯈꯥꯏꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃꯗꯤ ꯇꯥꯔꯤ ꯂꯨꯁꯤꯒꯤ ꯀꯥꯗꯣꯝꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯩꯔꯥ ꯊꯥꯜꯂꯝꯕꯒꯤ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯜꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯗꯨ ꯎꯔꯤ ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯀꯥꯒꯤ ꯂꯝꯌꯥꯏꯗꯨꯗ ꯐꯤꯅ ꯁꯥꯕ ꯂꯥꯏꯔꯤꯕꯤ ꯑꯃꯒꯨꯝ ꯄꯥꯛꯇ꯭ꯔꯛ ꯄꯥꯛꯅ ꯂꯩꯔꯤꯕꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯆꯪꯉꯛꯂꯤꯕ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯎꯔꯤ ꯃꯈꯣꯏꯁꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯂꯥꯏꯔꯤꯕꯤ ꯑꯣꯏꯔꯕꯣꯏꯅꯤꯡ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯇꯁꯦꯡꯅꯃꯛꯇꯤ ꯂꯥꯏꯔꯤꯕꯤ ꯃꯥꯅ ꯄꯥꯛꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯟꯃꯩꯅ ꯅꯦꯛꯈꯥꯏꯈꯤꯕ ꯂꯥꯟꯃꯩꯒꯤ ꯃꯃꯤꯠ ꯇꯥꯡꯍꯟꯈꯤꯕ ꯑꯉꯥꯡ ꯐꯠꯇꯕꯗꯣ ꯃꯗꯨꯅꯤ ꯃꯇꯤꯛ ꯃꯤꯌꯥꯏ ꯆꯝꯈꯤꯕꯗꯣ ꯂꯥꯏꯔꯤꯕꯤꯒꯤ ꯁꯛꯇꯝꯂꯣ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯀꯦꯝꯂꯒ ꯃꯥꯡꯂꯤ ꯌꯨꯝ ꯑꯁꯤꯒꯤ ꯈꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯨꯞꯊꯅ ꯌꯦꯡꯂꯕꯁꯨ ꯐꯠꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯕ ꯎꯗ꯭ꯔꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯍꯣꯡꯕꯗꯤ ꯎꯗꯦ ꯃꯃꯩ ꯊꯪꯗꯗꯤ ꯈꯨꯜꯂꯥꯛꯄꯒ ꯊꯥꯔꯒ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏ ꯃꯈꯣꯏ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯝꯕ ꯁꯥ ꯅꯈꯣꯏꯁꯨ ꯇꯥꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯀꯔꯤꯁꯨ ꯐꯠꯇꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯀꯥꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯗꯤ ꯆꯪꯒꯗꯕꯅꯤ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯂꯥꯟꯃꯩ ꯑꯗꯨ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯒꯟꯖꯥ ꯑꯗꯨ ꯆꯤꯡꯅ ꯋꯥꯈꯜ ꯃꯣꯟ ꯈꯟꯖꯔꯤ ꯍꯥꯏꯅꯕ ꯂꯩ ꯒꯟꯖꯥ ꯊꯛꯂꯕꯗꯤ ꯋꯥꯈꯜ ꯁꯥꯒꯠꯄ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯂꯥꯟꯃꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯑꯃꯠꯇꯗꯤ ꯃꯈꯣꯏꯅꯁꯨ ꯈꯪꯕ ꯎꯕ ꯉꯝꯂꯔꯣꯏ ꯑꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯁꯤꯗ ꯅꯞꯁꯤꯜꯂꯕꯗꯤ ꯑꯩꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯖ ꯍꯩꯖꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕꯤ ꯃꯥꯂꯤꯌꯥ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯃꯥꯂꯤꯌꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯑꯁꯥꯗꯤ ꯈꯛꯇꯣꯛꯂꯔꯣꯏ ꯑꯁꯨꯝꯅ ꯂꯥꯟꯃꯩ ꯑꯗꯨ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯒꯟꯖꯥ ꯑꯗꯨ ꯆꯤꯡꯅ ꯃꯩꯈꯨ ꯑꯗꯨꯁꯨ ꯋꯥ ꯀꯥꯝꯊꯣꯛꯏ ꯈꯨꯟꯒꯤ ꯈꯨꯟꯗꯣꯟꯗꯒ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯌꯨꯝꯒ ꯂꯟꯅ ꯇꯥꯕꯁꯤꯗ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯇꯧꯖꯔꯤ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧ ꯑꯗꯨꯁꯨ ꯉꯁꯤ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯁꯤꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯁꯤꯜꯂꯨꯕꯗꯨ ꯈꯪꯌꯥꯡꯊꯣꯛꯈ꯭ꯔꯤ ꯍꯣꯏꯗ ꯍꯩ ꯐꯠꯇꯕ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯩꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯥꯏꯃꯩ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯗꯁꯥ ꯁꯣꯜꯂꯨꯕꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯗ ꯌꯦꯠꯂꯨꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯔꯥ ꯃꯁꯤꯒꯤ ꯊꯣꯏꯅ ꯈꯜꯂꯨꯕꯁꯨ ꯃꯊꯧ ꯇꯥꯗꯦꯗ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯇꯣꯂꯦꯟ ꯑꯗꯨ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯏꯟꯒꯅꯤ ꯍꯥꯏꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨ ꯂꯥꯛꯈꯤꯗꯕꯗꯨꯒꯤ ꯉꯁꯤ ꯑꯃꯨꯛ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯍꯤꯡ ꯁꯕꯨꯛ ꯄꯨꯡ 12ꯒꯤ ꯃꯇꯝꯗ ꯇꯧꯒꯗꯕꯅꯤ
Maram asina makhoi sing ado sangan ngantana sanari aduga siam saduna lainari taseng namakti tole na ngarang kaubada lakhidaba lai amuba mahagna haibadi inba lai ado phaijawi laikhidaba numitta poloi famda matik miyai lairaba laimu aduga namna khibana masadu tengbangli masadu yamna soli maram asina tole na kaubada laimu ado lakhidabani adu mapo tole na do maduna lakhidabani haibadi mahakti khangjadi asawa amagi iroina duna mahangna kaubada lakte lakhisanu haibagi matagum aduma khallaga laikhri amaromdana thangnaba kholdagi nathairakhiba matik magul lairaba laimu adu makhoigi lairakon sangsida koisi satli koi pai pairi adu mahakna hani yelamba phaijawa madi mujahogi imung aduda mahak amuk hana sangkhidri mahakna leirak khulaksida koi pai pairi basigi maramdi kanagumba ama mathengna thoraklabadi miyo yaduda tonglagi matung inaragi aduga makhoigi imung manung adu tumna manghallagi haibigi matani adubu laimu wasin hektamak miyoiba amagi imungda sanglaga otpa naiba adudi ngamdi maramdi yumlai oibasu isauk sangmi yom khadimak lainari basina maram oi numit asimaktida tolen hoigi kholdani makhoigi kholasigi awang ithang thangba awang lekai de leiba imung amani sauren gi imungni sauren yungauk sikta thiba yudelai suraba nipa amani hanak marak makhoi kholsida laitin fataba mathi fonglaka matam sida makhoi imung manungi miyoi singasina yudelai suraba layeng bada thoktraba sauren gi damang yu kharung lauduna numidangi matamda mapal thoktana bahaidana makhoi gi mayomda yu ado pithai ado bungasigi numisida makhoi gi imung manung ado khana senaba thokli khana ribagi maramasi atai kari sunati saurel na nungtigi yu thakpasi maramasi gi damakni khana ribado yu adusu ngarang numidang loinamak saurel ado ahing tumdagai thakpada lemkhiri ado bungasigi numisidadi selai tabana yu ado sauren gi damak ngasi laidri maramasi na saurel ado yamna sawi masado nisada laisuroba miyo yama oibana aki duzungbadi pokhidri matilado oro tai yu thakning magi mayaina matuda onsillaga ashumna seri aina hanjin hairaba natru matamasi phatre khanglabadi aibu palthok lagano hairabadi aigi yu adu nakhoina watanabadi honabadi yaidna adu ngasi laikri se laikri aina satning mamai kaida salo haiba natru phare ai satlagi adu bo aina satkibasida amok hanjilakani haibadi namana sa namangda faw manglugano sali nakhoi nungaina panawro aidi yogi ipakti irak narurogi asi haidana saurelado yu thakning magi mayaina masado asawba amagi iroina yemung adomdagi mangola domda thokri mahaki nupi sanadasu yamna warabani mapuroi basina nomi supa yude laisuraga leibana makhoigi imung ase mana phaigak phaina puribani masa singadusu khara sauri sei tara manga tara taruk khairak masa ahumni nipi yamaga nipa aniga masa nipa haladasu angang oijerabasu mapagi natai sada bamong matawsida yamna sangningi masa nupa haladuna o satkro nangda sigro amu halagano yuda sopanangdi sijakro kaidawduino nang leirga ipa ama leiri haidana maming kaktagi ngaiba nangbo salo sigro salo hayang nongalakpada khongbalda kadi yungaga leirangmunuko adomak sigro anasado poloi biragi asumna hai mapa thokhibaduda mama sanaduna masanu padubu sauna seri yare to napana salaunaragano ai taba ngamdri karino ai khoi imungna tawribasi nipa phataba haibasi sumaina tawboireko nong phungan madagi numina tadri fawba ahing chupatum dekhai yuda ngawraga leiba nipa asibu karamam famda leirangbadabano masa singsi saurabani wakhal khajikta fawba tabadi yaidana aibu karam tawgadabano haidana lamyai aduda sanado makhong tingthoaga kapi masanu pi yai maduna mama adubu khamjinjari makhoisu khamnuba tawri nisada laisuraba saurelna thokhibadu saurel di masado matiladu oro takhai thongala domda thoglai saurel ni hek thokhibaga masani pahalladuna thongi porolado chetna lonsili aduga lamyaida makhong tingthoktuna kapliba mama sana yeng masano pahalasina
ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤ ꯀꯞꯂꯨꯅꯨ ꯁꯤ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯅꯤ ꯃꯥꯏ ꯁꯤꯔꯒ ꯂꯩꯖꯔꯝꯁꯤꯅꯤ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯄꯥꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯊꯤꯕ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯃꯥꯗ ꯁꯤꯔ ꯐꯒꯗꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯃꯇꯤꯛ ꯃꯤꯌꯥꯏ ꯀꯜꯂꯕ ꯂꯥꯏ ꯐꯠꯇꯕꯗꯣ ꯁꯣꯏꯗꯅ ꯑꯣꯛꯅꯔꯨꯔꯒ ꯁꯤꯔꯒꯗꯕꯅꯤ ꯀꯔꯤꯃꯇ ꯈꯜꯂꯨꯔꯒꯅꯨ ꯏꯃꯥ ꯃꯍꯥꯛꯅ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯊꯣꯡ ꯑꯁꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯍꯥꯡꯂꯔꯣꯏ ꯏꯆꯟ ꯏꯃꯥꯁꯤ ꯐꯃꯨꯡꯗ ꯄꯨꯁꯜꯂꯨ ꯑꯩ ꯆꯥꯛ ꯊꯤꯔꯨꯔꯒꯦ ꯑꯇꯣꯝꯕ ꯆꯥꯛ ꯊꯤꯔꯨꯔꯁꯤ ꯂꯥꯎ ꯏꯃꯥꯁꯤ ꯅꯪ ꯊꯦꯝꯖꯜꯂꯝꯃꯨꯀꯣ ꯃꯆꯥꯅꯤ ꯄꯥꯍꯜ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯕꯗꯨꯅ ꯒ꯭ꯌꯥꯟ ꯀꯌꯥꯗ ꯇꯥꯔꯤꯕ ꯃꯆꯜ ꯅꯨꯄꯤ ꯌꯥꯏꯃ ꯆꯍꯤ 14 ꯁꯨꯔꯕꯗꯨꯗ ꯃꯃꯥꯗꯨꯕꯨ ꯊꯝꯖꯤꯟꯖꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅꯤꯄꯥ ꯑꯇꯣꯝꯕꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯥꯛ ꯊꯤꯅꯕ ꯆꯪꯈ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯁꯥꯎꯔꯦꯜ ꯑꯗꯨꯗꯤ ꯌꯨ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗꯣ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯔꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯨ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯀꯐꯩ ꯊꯥꯡꯂꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯂꯥꯛꯏ ꯃꯁꯤꯜꯗꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯊꯛꯅꯤꯡꯉꯤ ꯄꯤꯌꯣ ꯑꯁ ꯌꯨ ꯌꯥꯝ ꯊꯛꯅꯤꯡꯉꯤ ꯑꯩ ꯁꯤꯕ ꯇꯥꯔꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯤ ꯑꯣ ꯑꯩꯗꯗꯤ ꯁꯤꯈ꯭ꯔꯒꯦꯗ ꯃꯁꯤ ꯊꯛꯄ ꯐꯪꯗ꯭ꯔꯒꯗꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯛꯀꯅꯤ ꯅꯨꯄꯤ ꯑꯉꯥꯡꯅꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯃꯇ ꯀꯥꯟꯅꯗꯦ ꯑꯩ ꯃꯦꯁꯨ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯌꯨ ꯑꯁꯤꯕꯨ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯌꯨ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯣꯝꯗ ꯄ꯭ꯔꯦꯞ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯈꯣꯡꯕꯥꯜꯗ ꯆꯦꯜꯂꯤꯕ ꯑꯄꯨꯝꯕ ꯏꯁꯤꯡ ꯑꯗꯨ ꯄꯥꯛꯊꯔꯒ ꯒꯨꯔꯨ ꯆꯤꯡꯏ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯏ ꯏꯁꯤꯡ ꯑꯗꯨ ꯅꯤꯁꯥꯒꯤ ꯃꯩꯁꯥꯛꯅ ꯉꯥꯎꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯐ-ꯐꯠꯇ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯤ ꯁꯤꯡꯂꯕ ꯃꯇꯨꯡ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗꯕꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯥꯏꯗꯅ ꯃꯅꯤꯡꯗ ꯍꯜꯂꯤ ꯌꯨ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯥꯎꯔꯝꯕꯗꯨ ꯈꯪꯍꯟꯕꯒꯨꯝ ꯇꯧꯔꯤ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯎꯔꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯅ ꯃꯁꯝ ꯑꯗꯨꯅ ꯂꯨꯃꯥꯡꯗ ꯊꯥꯗꯩ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯈꯨꯖꯤꯜ ꯁꯥꯡꯉꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯁꯣꯔꯣ ꯆꯦꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯂꯪ ꯄꯥꯟꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯂꯥꯡꯑꯣꯟ ꯑꯃ ꯂꯧꯔꯒ ꯎꯔꯤꯕꯅꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯁꯤꯜ ꯑꯗꯨ ꯂꯠꯂꯤ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯒ ꯑꯣꯏꯔꯤꯕ꯭ꯔꯥꯅꯤ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯗꯦ ꯃꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯗꯒꯨꯝ ꯇꯧꯏꯅꯤ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯗꯥꯏꯗ ꯂꯥꯛꯄꯅꯣ ꯅꯪ ꯑꯁꯤ ꯈꯣꯡꯕꯥꯜꯁꯤꯗ ꯂꯩꯕ꯭ꯔꯣ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯆꯥꯎꯔꯦꯜꯅ ꯍꯪꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯁꯝ ꯁꯥꯡꯕ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯂꯥꯏ ꯐꯠꯇꯕꯗꯣ ꯃꯈꯨꯠ ꯑꯁꯥꯡꯕꯗꯣ ꯊꯥꯡꯀꯠꯂꯛꯏ ꯑꯗꯨꯒ ꯆꯥꯎꯔꯦꯜꯒꯤ ꯃꯁꯥꯗꯨ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ ꯆꯥꯎꯔꯦꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕꯗꯨꯅ ꯈꯪꯍꯧꯗꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯁꯤꯔꯅꯤ ꯍꯦꯔꯥ ꯍꯟꯖꯤꯜꯂꯣꯏꯗ ꯑꯩ ꯌꯨ ꯈꯖꯤꯛꯇ ꯊꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣꯏꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏꯗ ꯑꯩ ꯌꯨ ꯌꯣꯟꯐꯝ ꯏꯅꯦ ꯍꯣꯏꯗ ꯌꯧꯔꯒꯦ ꯑꯗꯨꯒ ꯁꯣꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯑꯗꯨ ꯈꯣꯡꯊꯥꯡ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯏ ꯌꯨ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛꯅ ꯎꯗ꯭ꯔꯕꯁꯨ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯃꯁꯝ ꯏꯁꯥꯡꯕ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯁꯤꯗ ꯅꯞꯄꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯃꯇ ꯐꯥꯎꯔꯨꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨ ꯌꯣꯟꯐꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯍꯟꯗꯛ ꯃꯔꯛ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯃꯊꯤ ꯐꯣꯡꯕꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇꯁꯨ ꯑꯊꯦꯡ ꯑꯃꯝꯗ ꯌꯨ ꯊꯛꯄꯗꯣ ꯂꯥꯛꯅꯗꯦ
ꯑꯗꯨꯕꯨ ꯌꯨ ꯌꯣꯟꯕꯤ ꯏꯕꯦꯝꯃꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯨ ꯍꯥꯏꯕꯁꯤꯗꯤ ꯋꯥꯗꯅ ꯑꯗꯨꯃꯛ ꯊꯝꯃꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯁꯨꯡꯏ ꯁꯥꯎꯔꯦꯜ ꯑꯗꯨꯁꯨ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯁꯪꯉꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯏꯅꯦ 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 ꯏꯕꯦꯝꯃꯜ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯏꯕꯦꯝꯃꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯑꯗꯨꯁꯨ ꯊꯣꯛꯎꯏ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕꯅ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯊꯣꯛꯈ꯭ꯔꯒꯅꯨꯗ ꯅꯪꯅ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯥꯒꯅꯤꯗ ꯀꯅꯥꯅ ꯈꯪꯒꯅꯤꯒꯦ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯂꯧ ꯃꯤꯀꯧ ꯊꯥꯒꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯉꯥꯏꯈꯣꯗ ꯃꯃꯥ ꯊꯣꯛꯈꯤꯅꯨ ꯍꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅꯁꯨ ꯏꯕꯦꯝꯍꯜ ꯑꯗꯨ ꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜ ꯃꯍꯥꯛꯅ ꯌꯥꯗꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯈꯪꯒꯥꯡ ꯍꯥꯡꯗꯣꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯔꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯁꯥꯎꯔꯦꯜ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯑꯗꯨꯕꯨ ꯁꯥꯎꯔꯦꯜꯒꯤ ꯃꯅꯪꯒꯟꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯕꯥꯟ ꯑꯃ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕꯤ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯅꯞꯄꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯔꯤꯕꯗꯨ ꯏꯕꯦꯝꯍꯜꯅ ꯎꯔꯤ ꯏꯕꯦꯝꯍꯜ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯊꯣꯡꯖꯤꯜ ꯄꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯕꯦꯝꯍꯜ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈ꯭ꯔꯦ ꯏꯕꯦꯝꯍꯜꯒꯤ ꯃꯇꯧꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯏꯕꯦꯝꯍꯜ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯅꯩ ꯏꯕꯦꯝꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯇꯦ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯗꯣ ꯆꯠꯂꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯎ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯍꯥꯡꯕ ꯉꯝꯃꯔꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯁꯥꯎꯔꯦꯜ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯃꯛ ꯋꯥꯈꯜ ꯑꯗꯨ ꯃꯪꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯁꯥꯎꯔꯦꯜ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯀꯣꯛ ꯑꯗꯨ ꯑꯗꯨꯃꯛ ꯍꯣꯠꯂꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯏꯕꯦꯝꯍꯜ ꯈꯛꯇꯅꯤ ꯌꯨ ꯌꯣꯜꯂꯤꯕ ꯑꯇꯩ ꯀꯅꯥꯃꯠꯇꯁꯨ ꯌꯨ ꯌꯣꯟꯕ ꯂꯩꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯌꯨ ꯊꯛꯅꯤꯡꯕꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯤꯅꯤ ꯇꯧꯔꯤꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯐꯔꯨꯔꯕꯅꯤ ꯉꯁꯥꯏꯒꯤ ꯁꯝꯁꯥꯡꯕꯤ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯛꯂꯤꯅꯤ ꯇꯧꯔꯤꯕꯁꯤ ꯍꯣꯏ ꯑꯩ ꯌꯨꯝ ꯆꯪꯂꯒꯦꯗ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯦꯜ ꯑꯗꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ